ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯣꯔꯦꯜ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯀꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ 1941ꯒꯤ ꯗ ꯄꯦꯇ꯭ꯔꯣꯇꯤꯛ ꯋꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ June 22nd, 1941. Hitler ignores the Non-Aggression Pact and launches a blitzkrieg on the Soviet Union. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯖꯤ ꯖꯔꯃꯅꯤꯁꯤꯡ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯏꯊꯤꯈꯤ ꯑꯃꯗꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯃꯥꯏ ꯄꯥꯛꯈꯤ꯫ 1945. Russia is now a superpower. Stalin celebrates his European victory with a parade in Moscow. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯤꯂꯤꯇꯔꯤꯒꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯌꯝꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯆꯪꯉꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯗꯩ ꯊꯥꯏꯅ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯤꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯀꯔꯤ ꯀꯔꯤ ꯃꯣꯏꯅ ꯊꯝꯃꯤꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣ꯫ ꯅꯣꯡꯃꯩꯁꯤꯡꯁꯦ ꯁꯤꯁꯤ ꯑꯝꯇꯪ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯇꯗꯤ ꯌꯥꯔꯣꯏ ꯀꯨꯀꯤꯉꯩꯗꯣ ꯗ ꯈꯔ ꯈꯞꯇꯠꯇ꯭ꯔꯗꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯉꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯅꯔꯤ ꯁꯨꯝ ꯌꯦꯡꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯪꯉꯛꯄꯅꯤꯅꯀꯣ ꯃꯆꯥꯁꯦ꯫ ꯃꯦꯆꯤꯟ ꯒꯟꯁꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯊꯥꯏꯅꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯗ ꯊꯥꯔꯤ ꯁꯣꯛꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 1910 ꯃꯇꯝꯒꯤ꯫ ꯃꯣꯏ ꯊꯥꯏꯅ ꯑꯣꯐꯤꯁꯀꯤ ꯇꯥꯏꯞꯇꯅꯦ ꯃꯣꯏꯅ ꯁꯤꯗ ꯍꯥꯏꯗꯤ ꯇꯦꯕꯜꯒ ꯀꯩꯒ ꯂꯩꯔꯤꯁꯦ꯫ ꯁꯤꯁꯤꯅ ꯑꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯒ ꯃꯥꯜꯂꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ꯫ ꯅꯥꯜꯂꯦ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ꯫ Здравствуйте. ꯏꯇꯥꯎꯁꯤꯗꯤ ꯑꯦꯇꯣꯝ ꯕꯣꯝꯂꯣ? ꯃꯌꯥꯝꯁꯤ ꯅꯣꯡꯃꯩ ꯃꯌꯥꯝ ꯂꯩꯔꯤ ꯊꯥꯏꯅꯉꯩꯗ ꯄꯥꯏꯅꯔꯝꯕ꯫ ꯃꯣꯏꯁꯤꯗ ꯊꯥꯏꯁꯦ 1941ꯒ ꯊꯥꯏꯁꯦ ꯁꯤ 1941 ꯃꯇꯝꯗ ꯄꯥꯏꯅꯔꯝꯕ ꯅꯣꯡꯃꯩ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯃꯣꯏꯒꯤ ꯊꯥꯕꯁꯦ ꯔꯁꯤꯌꯟꯗ ꯉꯥꯛꯇꯗꯤ ꯊꯥꯏꯌꯦꯕ ꯔꯁꯤꯌꯟ ꯃꯔꯣꯟꯗ ꯅꯣꯡꯃꯩ ꯉꯥꯛꯇꯅꯦ꯫ ꯅꯣꯡꯃꯩ ꯑꯇꯦꯟꯕꯁꯨ ꯌꯥꯎꯔꯦ꯫ ꯁꯤ ꯅꯣꯡꯃꯩ 2 ꯀꯥꯞꯄ ꯌꯥꯕ꯫ ꯌꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯑꯣꯔꯤꯌꯜꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯃꯦꯞꯇꯨꯅꯦꯕ ꯁꯤꯁꯦ꯫ ꯑꯗꯨ ꯌꯥꯝ ꯄꯤꯛꯑꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ꯫ ꯔꯁꯤꯌꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯐꯝꯅꯦꯕꯀꯣ꯫ ꯑꯝꯇ ꯅꯪ ꯁꯤ ꯍꯟꯗꯣꯛ 시리 쿠키네 세마도 만져래요. 진짜. 시면 디테일 스나퍼. 많이 도움에 이해가 가오신 ꯑꯩꯈꯣꯏꯗꯨꯗ ꯂꯤꯂꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯃ ꯅꯣꯏꯅ ꯄꯥꯏꯕ 303ꯗꯨꯗꯤ ꯖꯔꯃꯟꯗꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯌꯝꯗ ꯈꯤꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ 303ꯗꯣ꯫ ꯃꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯗ꯭ꯔꯦꯁꯁꯤꯡ
ꯀꯅꯥꯅꯣ ꯁꯤꯕꯣ ꯕꯤꯛꯇꯣꯔ ꯍꯥꯏꯅꯦ ꯃꯃꯤꯡꯁꯦ ꯃꯦꯗꯜꯁꯤꯡꯁꯦ ꯕꯤꯛꯇꯣꯔ ꯃꯥꯒꯤ ꯃꯦꯗꯜꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯄꯨ ꯑꯃ ꯊꯥꯏꯅ ꯃꯃꯥꯡꯗ ꯔꯁꯤꯌꯥꯗ ꯂꯥꯟ ꯌꯥꯎꯕ ꯆꯠꯈꯤꯅ ꯍꯥꯏꯕ ꯊꯥꯏꯅ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗꯤ ꯆꯨꯔꯨꯞ ꯊꯛꯄꯩꯗꯅꯤ ꯂꯦꯅꯤꯟ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯑꯥ ꯂꯥꯟꯃꯤꯉꯩꯒꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯕꯨ ꯑꯦꯀꯦ ꯁꯤꯗꯤ ꯑꯦꯀꯦ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯔꯁꯤꯌꯥꯁꯦ ꯑꯦꯀꯦꯗꯗꯤ ꯃꯃꯤꯡꯗꯤ ꯆꯠꯄꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯑꯦꯀꯦ ꯑꯣꯏꯅ ꯇꯧꯔꯦ ꯑꯣꯐꯤꯁꯥꯔ ꯃꯥꯜꯂꯦ ꯁꯤꯅ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤꯅꯦꯕ ꯁꯤꯗꯤ ꯄꯨꯔꯥ ꯃꯤ ꯑꯣꯏꯅ ꯈꯤꯜ ꯂꯩꯔꯝꯃꯤ ꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯔꯤꯕꯒꯤ ꯄꯣꯠꯇꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯗ꯭ꯔꯣꯟ ꯀꯩꯀꯩꯒ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯄꯨꯇꯤꯟꯁꯨ ꯂꯩꯔꯦ ꯌꯥꯝ ꯀꯟꯅ ꯂꯤꯕꯒꯤ ꯃꯥꯟꯗꯦ ꯁꯤꯗꯤ ꯕꯣꯝꯁꯨ ꯑꯥꯗꯒ ꯇꯠꯂꯒ ꯃꯤ ꯇꯥꯕꯩ ꯇꯥꯏꯞꯇꯅꯦꯕ ꯐꯨꯔꯤꯠꯀ ꯑꯣꯚꯔ ꯀꯣꯠꯀ ꯂꯩ ꯅꯣꯡꯃꯩꯒ ꯇꯥꯔꯒ ꯂꯩ ꯃꯣꯏ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯥꯟ ꯁꯣꯛꯅꯈꯤꯕꯒꯤ ꯃꯁꯛꯇꯣ ꯃꯣꯏꯅ ꯐꯛꯂꯥꯡꯗ ꯑꯣꯏꯅ ꯌꯦꯛꯑꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠꯁꯨ ꯁꯥꯔꯒ ꯅꯥꯀꯟꯗ ꯊꯝꯕꯤ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯃꯃꯥꯡꯗ ꯈꯤꯟꯕꯗꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ ꯐꯥꯏꯇꯔ ꯖꯦꯠꯀꯤꯅꯦ ꯚꯥꯏ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯃꯇꯝ ꯏꯟꯖꯤꯟꯁꯦ ꯗꯕꯜ ꯏꯟꯖꯤꯟ ꯑꯣꯏꯕꯅꯤ ꯊꯥꯏꯅꯉꯩꯒꯤ ꯃꯊꯛꯇꯤ ꯂꯧꯕꯨꯛ ꯄꯣꯠꯇꯣꯡꯅꯤ ꯚꯥꯏ ꯃꯊꯛꯇꯒ ꯂꯩꯕꯅꯤ ꯊꯥꯏꯅ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯅꯣꯡꯃꯩ ꯂꯩꯔꯦ ꯕꯣꯝ ꯇꯣꯞ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯦ ꯊꯥꯏꯅꯒꯤ ꯅꯣꯡꯃꯩ ꯑꯇꯦꯟꯕꯁꯤꯗꯤ ꯏꯃꯥꯏ ꯐꯖꯕ ꯊꯥꯡ ꯑꯃ ꯂꯩꯔꯦ
ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯦꯛ ꯀꯥꯎꯋꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ